ngasi phongkiba tongan manipuri sifungsingdagi amasung thokiba thawdo wathoksingdagi maroibi I pausung miyamda thamjagi ahanbada mitaina ST lista salhanabagi matangda miss call PBU haiba campaign pangthokadori sei humdraga nithoi suroglaba Indian Constitution gi schedule tribe lista mitaisu yauhan pham thokpadu yauhan biu haina ngasi fawba lup kaya na taknadanu nakli maite Eikhoi gi nat sanabi lining laisol laifam len amadi Eikhoi gi saktam ngak sabadana dana pikrab iramda masida athingba leitana sangsilakliba mitop singa sidagi Eikhoi gi laifam kanjana ba Indian Constitution gi phangpham thokpa mitaibu ST lista salhan biu haibagi maram sama Eikhoi gi right ni haina maitai tribe union gi secretary administration mutum suramni na phongdokre wapam singa si wangkai khunauda leiba union si office ta pangthokpa pawmisinga unabada suramni na phongdokhimani Mana maka taraduna atuba matamda Leingak na miyeng sangbiyu haizabada support tawzagi haibagi campaign ama ima kaithilda pangthoklakani masida adom da natana mipung kudimakna sandokpiduna mitai tribe union na pidib telephone number 8732042511 asida miss call pibiyu loinana miyamna adongi laifaming na singba message tawbiyu haiba campaign na si tha sigi November 10 dagi December 10 faw sathagane haidi Makasa tarakpo ina to papaw mo na lawmi singna matam sana matam giwe bathabak sudun mai pak pa lawmi amoy biu hais dingo Social Welfare Minister hais dingo na haikre irang sina maram werga sel thungi phibam soksin ba sidagi men khana bas minister en berena tuan bathabak sing paikat pa hore matam kharagi matungda Leingak ashina paikhali bathabak sing miyamna khangmangam lagani wafam as Department of Agriculture Horticulture and Soil Conservation sinduna Rebuilding Economic Agriculture Activity Phase 1 gi thoram khurkhul mai lekai community hall pangthokpa thoram dam hakna phongdokhibani Minister Dingo na makha taraduna irang manungda miyam gi sotakhraba phibam sing CM Biden gi miyeng makhada Minister MLA singna tumbasaba khangdana honari Leingak ta miyam na thajaba thambiu afaba awon ba Leingak ama leibida miyam gi thawdang sawi lawmi singna matam sana matam gi oina thabak sudunu mai pakpa lawmi moibiu Department singna su lawmi singi matam gi I pauk sing khangan gadabani Thokliba irang asida so thawraba phibam sing men khanaba hotnamina saiki ngasi gi thawra madu agriculture allied kada minor irrigation water resources CAU AICAR gi stakeholders sing ampha IFM lausal na sing marueba miyoi kya su saruk yakiba thawra masida ataw karamna sel thungi phibam so thakibadu men khanabigi wata na khiari Atopa pawamanamo Assembly humfugi draft electoral roll phongkre ngasi Impal gi lampel patale chief electoral officer Manipurda CEO Pradeep Kumar wan Manipur Legislative Assembly constituency humfugi draft electoral photo phongkre draft electoral photo si phongdokladuna CEO Manipur na haikibata ngasi phongniba draft photo electoral roll si sayi sigi January 5 da phongkiba final electoral roll sigi ratio sar 55.04 oikibada handaki sigi ratio na 57.35 ni aroiba sigi final roll asina 2008432 ni masidagi elector 49.422 lakthokre polling station asigi 955 ki ahongma leite hairi electoral roll form maduda additional CEO and Pravin amadi joint CEO Ramananda amadi atai official singsu saruk yakhi hairi amaramdana awaba phongdokre hairok part 1 gi social activist Laishram Mandir na tha asigi kunga manga da lambi gi khudong thiba thawdo amada manung matam sadana laikidabada BJP hairok mandal amasum BJYM hairok mandal na awaba phongdokre ngasi hairok ta leiba BJP hairok mandal gi office ta pangthokpa awaba phongdokpa gi mifamda mandal asigi president Thoksom Sauraj Jauna atai thaupubu singa masing yamlaba BJP gi workers singna saruk yakhi hairi amaromdana state ama awan ba masum sakwatpa purakna ba hona bada MLA minister amadi bureaucrat singi thawdang sauna lei state ama awan ba masum sakwatpa purakna ba hona bada state adu gi Leingak lon gi thawai pangli be MLA minister amadi bureaucrat singi thawdang sauna lei makhogi mafamda sincerity transparency amasum accountability lebi mathaktai punama sigi mathakta senja thumja corruption favoritisms nepotism leitrabadi isteradu huran chinti miat mi puna singba crime leitaba tangdu leitaba lamdam ohenwa ngamani
Leingak senja thumza misang mikai naiba misang sanga leijadaba madi lairaba singbu hantaba miyeng yengbagi thabak satharabadi state adu crime na thalaba tangdu leitadraba oi masimaknani leiba ama state ama awanba sakhotpa madi miyam punamak manaba thak amada hingananaba honabada puksil sengba lairaba miyambu nungsiba miyeng yengba ngamba asingba lusingbagi matik senba lusingba leitarabra haiba wahang leirei Miam sahi manga gi mikal pangtok tuna khan ba mihut singna Leingak lon gi thawai pang bada thon ning da ba pam da ba thawdok wa thok sing mihat mipun huran chinthi toina thokpa general strike ban na sing ba toina thoklabadi leba du administration asoi ba ran ba misang mikai nai ba senja thumja gi sangwang madagi madugi mayok ta miam gi pen da bigi sangwang khalaki badagi koiri loina state adugi sitmi lon gi phibam semga sagat pa maning halaba madi miyam gi ihul khang da bakaya sing sidagi su lainga adugi mayok ta miyam gi pen da bagi kholaw madi makhal kya gi ihau lairakna bagi maramoire isam samna state asida mamang da laikhiba laingak singi matamda laingak lon gi thawai pangba singna senja thumja favoritism nepotism gi thawong sing lisang sina satakhiba uba phangi loinana misang sanga leiba senjau paiba madi anga mathok sing khakta gi oiba Leingak lon oibadagi miat mi punna singba crime sing kham thengna wangkhana rakhibadagi miya maru oina CSO sing maira paibe madi matam gi sem GAC singna general strike amasum rocket ki wathok singna tangdu leitadraba mikap mirau khona nilaba lamdamaki adubu state asida BJP gi N Birena lusingba Leingak leirakhibadagi general strike ban amasum miyam gi wakat mifam khongchatna singbagi wathok sing leitaba lamdamoirakhi mamangi Leingak singi matamda law enforcing agency singna miyamna nongmai sindon on sinduna target oiba extrajudicial killing fake encounter gi akitu junglaba mikap mirau khol adu lehan khidabadagi state terrorism amadi dictatorship ki thawong sing Leingak ki drama du loisin khibadagi tangdu loitaba state am oirakhi haibada hainman mathoklai En Birena lusingba Leingak ki thawsil da miyam na makhata na sogotuna handaksu ani subatam gi Leingak lon gi thawai pang ni ba sidasu makhata na senja thumja muthanaba hotnabagi akhanaba miyeng thamdi ba si mai pakna ba hotnarakani haibagi thajaba lei hainsu paus na makhata rakli atopa pawmana draft photo electoral roll phongkhre relief game the lady sing mihut khanbagi hak sapsana phongana ba thabak pakhali CEO Mathang saida pangthok kudoriba Lok Sabha mikhal gi mangoina Manipur gi assembly constituency humfu gi draft photo electoral roll ngasi phongkhre eligible oiba citizen khudingmakna mangda thulaktuna electoral roll mingchan Lok Sabha mikhal da sarugyabiyo state asigi irang sina maramoidan relief camps the lady miyambu electoral roll da enroll tawduna mihut khanabagi phangpham to pahak sing sab sana phongana na thabak thoram sing paikhatli haina Manipur gi chief electoral officer CEO Pradip Zohana phongdokre amaromdana opposition party da taisilaka woroisin propangamloi Lainga ama oina asetpa phirep amaga loinana thoklibi irang asi woroisin purakna ba thabak lokhatpegi mahut ruling party BJP in opposition party the maral siduna taisilaka thoklibi irang asi woroisin propangamloi haina opposition political party taragi maikedi ki phongdorakli ngasi Manipur press cup the opposition political party tarana sinduna pangthokiba pawmising unaba mi mamada political party taragi wongangloi oiriba CPI Manipur gi hanagi state secretary L Sudun Kumar mathaki wafam asi phongdokloduna Makna hai Tha taruk sujulanglaba Manipur gi irang asi loisinna ba honabigi mahutta Lainga asina ore uyum tamba madi maikhum hangdokpara thawai yauduna leiba si lamdam asi gi miyamgi lebak thibani handa urkhul da phamgiba Manipur Leingak ki cabinet mi phamaduda thoklibi issue asi gi matangda miyamgi ihul khangna karamba warep laukibagi haina hangladuna BJP masama ki minister ani yauna MLA tarana Manipur gi apun masaktam da singleduna tokhai blenga ma taliba sibu yengsinbigi mut BJP state ki lusing masingna opposition party singi mathakta maral sirakpa lebak thibana ki magna maka taraduna Manipur thugaiba pamliba BJP MLA singasi ki mathakta party gi maikedi gi kari karamba serak pi ki laikhre amadi Lainga asida yauriba Manipur thugaina bhona bada saruk yariba BJP minister ani ki mathakta Lainga ki maikedi gi kari khongthang lakhat khre haiba wafam thamnaduna masa gi maral kupsinna bhona bada miyamna aran bu wafam kya thamduna madi opposition party singda taishinman irang asi ki woroisin propang amra hena su L Sudun Kumar na makhatana phongdokhi amaromdana Climate Change Challenges and Sustainable Development Haibisida Seminar Hodokre Internal Quality Assurance Sales
IQAC amadi Waiko Mani Girls College Thobal na sinduna Climate Change Challenges and Sustainable Development haibi hiramda numit nini sathagadaba National Seminar amang asi Thobal Orkhamda leiba Waiko Mani Girls College ki conference hall hawdokre ngasigi seminar hawdokpagi thoram aduna Manipur University ki Vice Chancellor Professor N Lokendra Waiko Mani Girls College ki Principal Professor Hais Manoranjan Sharma amasum UGC BSR Faculty Fellows with Manipur University School of Science ki Extra Dean Professor Pratap Yadav na atuiba mitung thoromapu hamadi akhanaba mitung singwaina saruyaki Manipur University ki School of Sciences ki Ex Dean Professor Pratap Yadav na nunggyeba warol piraba matung thorom gi atuiba mitung singna souvenir amasu release toki thorom gi akhanaba wangloi oina Islands Development Authority of India ki member secretary su oiriba Planning Commission of India ki former director Dr. Uma Shankar IFAs na Climate Change Challenges and Sustainable Development haibi hiram da wangaki seminar hall pangthukiba ngasigi ahanba technical session da UGC BSR Faculty Fellows oiriba Manipur University School of Sciences ki ex Dean Professor Pratap Yadav na chairperson oikibu loinana Island Development Authority of India ki member secretary su oiriba Planning Commission of India ki former director Dr. Uma Shankar IFS Khandola Marcela Goa da Government College of Art Science and Commerce ki principal professor Purnakala Basanta Samantamas Manipur University ki Department of Life Science and Director EMRC Professor Kananbala Sarangthemna Resource Persons when wangaki conference hall pangtu kibani super technical session na Manipur University ki Department of Zoology ki Head of Department Professor TS Binoy Singana chairperson oikibaga loina Danamanjuru University ki Department of Botany ki Assistant Professor Dr. Athopam Pinocchio na Resource Person when wangaki loina seminar du saru gyaki tuan miyoi singna magi seminar paper sing presentation tauki hainisu paus na makatana fongdorakli makasa tarak poina to popom na Kaksing district adakhya gi yumde hand grenade thanamle wokat mi phamkre sakang da busna Kaksing district adakhya PSGTN gi sakmai jinda leiba mayum de hand grenade ama thanamle grenade thamjilamagi thawdo dungara numidang pung tara khre helakpa matam na thokibani bom madu sakang da busna GTN gi yum gi sumang da leiba gamla amara thamlambane hari bom thamnambagi pau phangmaga Kaksing district police ki team ama laktuna yengsilaba matung bom expert sing koraga asu angam yahondana laktoki thawdo sigi matang da hianglam police station case ama lokhatuna thikat paukre hauji phawgi oina bom madu kanana gari gi thamlambano ha pe sapsana khangmangamdri nakala moramda adakhya PSGTN gi yumda bom thamlamki ba sigi mayokta singmaijin social club ki community hall wokat mi phamkre Samaijing apun Maira Pai Bilum na sinduna pangtuki wokat mi pamadugi matangda Maira Pai be mana fongdorak pada laibak asuk luraba matamasida bom thamjinba si laibak thibani asigumba thawong si kanagumba amatana makhatana tawbigano haiki loisilak poina ngasi phongki bakang leipaki Maira news ko editorial myamna thamjaramge Eikhoi gi Leingak loisingna Ccpur Moreh Kangpoki na singbara karigi khongdaba ngamdribano Manipur ki Chief Minister N Birena Manipur tapna santi hanjilakpa haure haina fongdokiba lekre loinana santi hanjilakpa ga loinana Manipur miyam na mausagum tangdu laitaba punsi edu amung hana fangnaba Manipur Leingak na leijabi thaduna hotnari haina soikre adubu nainaningai oiribadi Manipur nongmai kapa lepkre pamdaba hingsa gi thawdo thoktre hairaga karigidamakta leibak mapu oiriba Chief Minister digi hauraga minister singamadi MLA singna Ccpur Kangpoki Perzol Tengnopal amadi Moreh border town khongdaba ngamdribano santi hanjilakpa oiba tarabadi Eikhoi gi Leingak loisingna Kukin namna taba district singa sidasu khongdaduna maphamdugi miyam ko unaduna santi hanjilakpa gi nungaibadu mapung phana phanganma ngamgadabani adubo hauzik phawbadi masi oithokpa haibadu leitri Border town Moreh ngak senanabagidam Manipur Leingak state security force khara thajinkiba du phawba Moreh da leiriba miyamna thingduna Moreh mayul sangma ngamdana leiri masina takpadi lamdam sigi law and order ningthina thamnaba honabada Leingak na packet pham thokpa thaba du paikatre haiba takoni yamna nungaitribadi hauzik Manipur gi district singda passenger pupu gari phawba Leingak ki meke dige apan ba mata leitana satok sin tawba ngamdri masina Manipur gi miyamna masagi maramda manungda phawba aki ekhang yaudana Eikhoi gi Leingak loising amadi misa miyamna satok sin tawba ngamdri haibatu takpani
ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯂꯣꯏꯁꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯁꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯐꯥꯎꯕꯗꯤ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯅ ꯂꯩꯔꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤ ꯄꯣꯏꯅꯨ ꯂꯧꯔꯣꯛꯀꯤ ꯂꯧ ꯌꯩꯕ ꯐꯥꯎꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛ ꯁꯦꯟꯗ꯭ꯔꯕꯗꯤ ꯂꯧ ꯌꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯐꯝ ꯀꯌꯥꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯃꯤ ꯀꯌꯥ ꯐꯥꯗꯨꯅ ꯄꯨꯕ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯍꯜꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯀꯔꯝꯕ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯂꯦꯕꯔ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯀꯤꯝ ꯐꯣꯔ ꯏꯗꯨꯀꯦꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯒꯤ ꯃꯈꯥꯗ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟड ꯑꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯦꯕꯔ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯗ ꯂꯨꯄꯥ 5,500 ꯈꯨꯠꯁꯟꯅꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯦ 3 ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯌꯨꯝ ꯃꯩꯀꯩ ꯃꯩ ꯊꯥꯗ꯭ꯔꯕꯁꯨ ꯀꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯌꯨꯝ ꯃꯩꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯣꯔꯇꯤꯀꯜꯆꯔ ꯏꯟꯗꯁꯇ꯭ꯔꯤꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯤꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯈꯤ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒ ꯏꯔꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯀꯝꯕꯜꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯊꯔꯒꯅꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯋꯥꯅ ꯎꯖꯕ ꯂꯧꯁꯤꯡ ꯑꯀꯤꯕ ꯌꯥꯎꯗꯅ ꯈꯥꯎꯕ ꯑꯃꯗꯤ ꯌꯩꯕ ꯉꯝꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 2,900 ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯂꯧꯃꯤꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 38.6ꯒꯤ ꯁꯦꯟꯐꯝ ꯁꯦꯡꯁꯟ ꯇꯧꯔꯛꯂꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯅ ꯂꯧ ꯎꯗ꯭ꯔꯤꯕ ꯂꯧꯐꯝꯁꯤꯡ ꯁꯔꯚꯦ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯥꯡꯂꯤꯕ ꯂꯧꯐꯝꯁꯤꯡꯗ ꯅꯤꯡꯊꯝ ꯃꯔꯨ ꯃꯔꯥꯡ ꯀꯔꯝꯅ ꯊꯥꯕ ꯄꯛꯅꯒꯗꯒꯦ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ